खुरुमजरी ISTV की मणिपुरी पाव मियंग ताबीर पुनम पुतराम नौसरे हौजिक फावगे मरोइबा पावता हाई कोर्ट ऑफ मणिपुर यूनिवर्सिटी की वाथोक थुपचननबा मणिपुर की हाना चीफ सेक्रेटरी ओइरंबा जनरल सिंहबू एडमिनिस्ट्रेटर ओइना हाफ्रे अमदि लोफम कया इकंग थोकले हाइजुना इसिंग चिंगनबा पमयन थोकबा हौरकपदा ngairingida नोंग सुबा हौरकले हौजिक पाउसिंग संगम पिजरे मतम सांगना वरिशिन लाकपा ngamdana irang togduna leiraba Manipur University gi wathok asi thupchinanaba High Court of Manipurna ngase Manipur gi hana chief secretary oiramba General Singhbu administrator oina hapkhre ngasi Justice Kotisor amadi Justice Nandakishore anigi division bench na order si takibani order asida hana gi vice chancellor oiramba Professor AP Pandya haplamba Professor Jugindro VC in charge oina leiramba Professor W Vishwanath Register in charge Professor Sham Keso amadi Professor Dorendra Zitki Chayetnaba Lairiba Singh Lairiba from Singdagi discharge tawkre suspension da Lairiba Professor AP Pande ngasi court na appoint tawkraba administrator da thaupuringe manungda suspension order hangattanaba haina supalli ngasi court na takiba order aduda Manipur University Act lisingani taramanga gi matung inna University asigi authority khuding magna administrator asina university asida mahusagi pibamda hanjilakna batorok pathabak khuding makta cooperation pigadabani karigumba ayat papirak labadi pirak liba khuding mak contempt of court act isingamaga samapan humbra matoi amadi under article jani taramanga of the constitution of India gi matung inna court pu thawai usittabagi cherak pigani haina order asina palli Manipur की लोफम कया इकंग थोकले लोपान मंगमलेदबगी फिल्म लाकपदगी लेंगांगना मरिलेनबा डिपार्टमेंट सिंगा अखनबा मिफम पांगथोक्तुना इकंग मयोगनबा यामलबा सेनफम काइथोक्तुना इसिंग पंप लेजुना लौबुक्ता इसिंग चिंचिनबा होनरिंगै चेरक्ता ngarangdagi hongna Manipur की मफम अयामबदा नोंग सुबा होरकले ngarang agriculture department na ising chingnaba pam yanthokpa hokibga loinana makatana atopa mafam singdasu pam yanthokna bathaba paikhatkani haina department ki mekaidagi phongdokke wafam laikhrabani haujing nong churakpa asida lomi kaya amadi harawnare amoromda ising marang kaina phangnabasu lofam kaya amadi low panba ngamledabagi phimamda leire Handak Manipur da lofam kaya da ikang tholiba asi marinaba department singna section daba amadi matam sana thaba paikhattabadagi ni haina lomi kaya na pendaba phongdoknarakle Manipur da karamba matam da nong chugani amadi churoidagi haibasi lamdamasta leriba akhang haising amatana khangba ngamdarabra marinaba department singna su masigi matangda hana karimata khangdarabra haiba wafam kaya hangnarakle Nong taraktraga ikang thoklaba matamda pam khara leiraga ising chingchinbagi thabak chathagani haiba wakhalon adudi thabak tawdaba amadi section dabagi mayek laraba khudamni hairi akhanga haising tanaduna maininaba department na matam sana thabak lokholamlaba amadi ithei lokhong gi damakta leiriba department singnasu chapchaba thabak lisang sina lokhotuna laklamlabadi housing Manipur da lophom kaya ikang awaba mayok ngariba si thoklamloi hairi Minor Irrigation Department na lamdamasa sakiba RLI gi dam sing amadi atay atopa dam kaya mathaw tawribra haibasi suyang sinba tangai fadre haiba wafam sing thamnarakle Amaromda kumbi kendra gi manung chanba borayang bi khulgi sannang khong marilda Minor Irrigation Department AIVP gi fund gi makada ilisingani marigi February gi thada sabaloiduna miyamda sinakiba dam adu lopam lopari lising ani henbada ising pigani haikibadu housing mani madugi kanaba mapung fana phangbangamdre dam adugi thong kaya yurakpa amadi matam sana semjin sajindabana dam asigi kanaba miyamda pibangamdre borayang bi gram panchayat ki development committee ki general secretary Muhammad Nasirna Hauzik kumbi kendra gi manung sanbada lairiba lofam kaya laikrak sale masina lomi singda saung running ba kaiba mo helle karigumba hariba dam asina iching ningthina pibang ngamlamlabadi lomi singa thengnariba wabasi leiramloi lengang na thubu matamda miyeng jangbiu ising jingnaba pampi gani habadu athubu matamda khushinabiu haiki Mathau am photogre masigi dam asi fajana semjin biraga ising asi reserve tawraga thammamba taragadi ekoi dam asina low pari kaya ising supply tawrakanda huji ikang thoiba
लेखक चलगा लौ कया मांगसलइबा कंसलइबा तीन तारगा मांगलइबा मयाम से कलंबे याबनी मसिगी खुदोंग चाबा से दाम मसिन पीगदबनी दबो मसि पीबिद्रे मरम मसिना मरी लेनबा अखोय अथॉरिटी ना अदुगा ngasi लेंगाक ना गवर्नमेंट ना दाम मसिबु सेमजन साजनबियु Government e-marketplace ngasi Hotel Classic Grande da launch tawagolina workshop ama pangchokre. Finance Department amadi Department of Information Technology na punasin na pangtokiba thoramadada Deputy Chief Minister Y. Joy Kumar, Information Technology ki Secretary Shuman Singh yauna official kyana sawyaki. Deputy Chief Minister Y. Joy Kumar na e-marketplace asina state asida kanaba kayam yamna phangada ge habadu leiriba department sing na tanaduna thabak tawba tangai fadi haiki. Few of the problems that crop up when it comes to the question of procurement of e-market from the e-marketplace. A problem for a state like Manipur is the number of sellers is also limited, and those who can join these enterprises, these enterprises, are not also that well off. So the problems there comes the problem. The authority of GIM do look into this aspect. District Mental Health Program Imphal West amadi District Health Society National Health Mission Imphal West na sinduna Kawa Primary Health Center da World Mental Health Day gi thauram pangtokre. Karamadu da Imphal West ki Medical Officer Dr. Eskulana Mental Health ki anabasi nadringai da hananadanaba honaba paksana awareness program pangtokpa mathoktai haiki. Lekai te yum da school da club da mental health ki da work to bi ba we doctor sing staff sing na so thodang amal lo bi raga periphery da chapi duna amadi makhum khuding da person koya thung na chalaga sigumba information na ga ra ki awareness pangthok bi matam cha na chang nai na pangthok bi hai ba pafam jai thamjage until analyze of society sina participate tarokter ga di to birakter ga di haiba mental health ni the total over that ki lying with yam wa ko posaka mani Pauki marthana tenba break am tang logzari. Taret Foods ke anova product oiriba ekhoi gi iram da masigi pothok yamna hawba quality laina puthok chaba chakhau bujia Manipur gi mapam khuding makta yahunna gi pandam da stockist supplier distributor agent kaujari Manipur gi district singdagi stockist supplier distributor agent oibining ma miyoi singna pijariba number asida call tobirau Taret Foods redefining black rice. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Combined tutorials for CBSE, the largest CBSE tutorial center in Manipur. Admission opens for revision. Class 12 CBSE 3 months revision course. Class 9 and 10 CBSE 3 months revision course. Class starting from 8 October 2018. Van service, hostel available for boys and girls. Combined tutorials for CBSE. Sagolbal Moirang Lerik Bachin, bus parking. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Lengsin Viraksi, Bless Manipur 2018. Lag lebo October gitang tara taranipan. Numidang wairam pung mari makai. Ibo yai masumang lila sanglen konung lampak infal. Manipur miyam gidamak amasung anayek sing gidamak isogi manay na pratna tawjagani. Thajabiu angak pathok kadori. Jolip 100% natural syrup amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu. Break matung da taram na moksari makata pa pauda. International Day of Girl Child amadi legal awareness program ama ngasi mongsang daliba Sama Sumna Mapan Suwa CRPF Battalion da Pangchokre. Manipur State Legal Services Authority,
District Legal Services Authority, Imphal West, Legal Aid Clinic Association of Professional Social Workers Manipur amadi Sheriff PF na punna sidra pangthokiba thoram aduda Brigadier SK Saramana angang singbu force ta leiba singna ningthina ngakpi sanbi baga loinana nupi angang singbu minungsi leina loina begadabani haiki पैरामिलिट्री फोर्स को और बॉर्डर की गार्ड को बीएसएफ हो सीआरपी हो इवन आईटीबीपी हो जो भी बोर्ड को आप लोगों ने सिखाना है कैसा हमारे ट्रैफिकिंग रुकने के लिए बच्चा लोग तो मणिपुर में तो बहुत वेरी डिफिकल्ट सिचुएशन है आप लोग का हमारा बर्मा बॉर्डर है इजीली पीपल कैन क्रॉस कर सकता है विदाउट जस्ट टू क्रॉस एंड वो लोग बताएंगे हमारा ये सामान लेना है तंबू से सामान लेना वो ले ले तो आराम से अभी भी जा रहे हैं तो उसके लिए हम लोग ने थोड़ा सा हमारा तरफ से हमारा बेटी है हमारा लड़का है हमारा बच्चा है तो सबको संभालने के लिए बिकॉज दे आर द पिलर ऑफ द फ्यूचर नेशन Sekta Mayai Lekai Delay Basanabung Lamnai Kendra Development Committee na Sinduna Committee ge Advisor Achoibam Davian gi Miyang Makada Chamjin Basige Damak Social Sporting Club ki President Kaksing Tabam Somona Thagapa Fongdarakle Zenens Porom Part ki Blood Bank Kosan Maduna NSS Unit Kumbi College Network of Economic and Welfare Service Kumbi Society for Disabled Persons Manipur Indian Red Cross Society Visnupur Amadi Association of Voluntary Blood Donor Manipur na Sinduna Visnupur District ki Kumbi College da Mega Blood Donation Camp ama pangthokre Kumbi College ki Kunthanipan Suba Mapok Kumon ga mailene na pangthokiba Blood Donation Camp aduda Kumbi Kendra gi MLA SB rena College adugi apigani Kumbi Kendra gi MLA SB ra College adugi Principal K Jugesor Kumbi Municipal Council Councillor Yauna Myoikana Sawyaki MLA SB rena Fongdokibada E Habasi Mamal Naidraba Posak Amani Masibu Dan Togduna Autopa Myoikagi Punsi Kanab Hona Habasi Ekoi Kudimaki Tadokpa Yatraba Itogdang Amani Haiki Adana Masugumba Ekoi Mamal Naidraba Ekoi Shava Ngamdriba Port ki Rumba Kem Pamatose Ekoi Baidigi Hena Lamdamasigi Maruina Naharo Mio Shavada also Chow Shavan like Tre Haina Ngarang Midang More Police Amadi Command Yapun Vatim Amana More Bazar area da drive sa Tabada Lopa listing kun Mangarongi Oigadaba Yungang Amadi Bianis Makia Fagat Cre Moregi additional SP Robinson Luching Matim Aduna Fagalaba using Adu Moregi Excise Department Sinarba Matungda Mia Mamang Hidokuna Mangan Cre Hozilo Salapada Mariba Pau Amhan Pizari High Court of Manipur na Manipur University ki wathok thupsanaba Manipur gi Hana Chief Secretary Oiramba General Singbo Administrator oina hakre Amadi Lopam kaya ikang thokle haiduna sing jingna papam yan thokpa horakpada ngairigeda nong suba horakre Pabudi na dia estimate dari Manipur pau patang salajare. Miyang tabir mo puno mo pumkana from dari.